Social media amadi newspaper singdagi maroiba I pausing miyamda thamjari ahanbada duni thaudagi lokhacharaga Sengmai Turel wang malanda leiba luwang sanglon amadi filing khulgi karak mayamna buffer zone haina khangnaba mafamda KNF ki kem hanjinnaba honarakadore hairiba buffer zone asida security force ki kem su hanjinnanaba kangpokpigi Kuki singna proposal tawri jaga sing asi Sengmai Maitai khul singa yamna naknana leiba mafam ngaktani Sengmai Turel na boundary khavani asomna iduni thona thamlakle Mar Peace Forum da Barak Circle da Maitai singi yum humodra hena mai thakibaduda senabani haiba mioi ahum asibu logi makhada chairak pibinaba appeal tawri mioi sing ase Jiribang gi MLA Asap Udin gi naknaba mioi sing ne haidi senaba mioi sing atugi mamingdi dola khaldagi lomsang dolian behon beng dagi balal laren mar masung Kalinagar 1 dagi larwi hekta mar ni makhoi sing ase Jiribam da tangdulita daba phibam mo oirakpada mapungoina senaba mioi sing ne haidi mathangda Aaron Kesing dagi asumna update torong madode Kuki gi machin khuthi ji yengo Kuki muthanaba Maitai na haukiba landa Maitai na nupi anga masangam daba Kuki sama gumba hale Kuki na di defend tawbada lan chatpa nufa khakta Maitai lising gumba hat khre hari kadawngai lising ma hat kibano kona lan ngamdradi Maitai di sama gumba khakta sibani Maitai na Kuki lising ani hena hat pi khre haragani victim saba yanaba sinare wanare ado jinchiba hekta yaurang lise kayamu ikaiba khangdaba forum no moise tanjagi matungina semdok semjen yam haiba asengba data laitaba ID su fake ngakta citizenship su fake ngakta tukut7 loire asengba asomna Aaron Kesing na thamlangle mathangda Jiribang gi Boro Bekra subdivision manung channa laiba Jukarador part 2 da laiba Islam Premsan Maitai gi yum mai tharam le hairi